Akasbani Imphal Ngangbam Nganthoi na pau pazari ahanbada maru oiba pau. Raija sida hojik faubada miyoi lak mapan lising humpu humdoirom COVID-19 ki test taukre miyoi lising humbudrani panchatruk kunathoi positive oire. Awang nongpok Bharata COVID-19 ki case hengelakli Pradhan Mantri na Mukhyamantri singa wari sanari. Leibak sida COVID-19 ki tika thabagi sangsa da sama yauhanaba naharol sing thorak pinaba Griha Mantri na apil tauri. Amasung Tokyo Olympic ta saruk yagadaba Bharat ki sanaroi singa Pradhan Mantri Narendra Modi ga ngasi numidang wairam wari sanagani. सरकार की फैसिलिटी सिंग द सही तरह निपान की मथक की मियोई सिंग द कोविड-19 की वैक्सीन लेम न कापगी कैंपेन लेवाक्सिन बथोंगबद सथरिबना नहा ओइरिब सिंग न वैक्सीन असि कापथोंगनबा मदी अतै मियोई सिंग वैक्सीन कापद सुमतेंग पांगबिनबा हाइजरी कोविड की अकीब लेरिबना मियामना सेक्शन ब वाटपगी थवोंग सिंग तोकपिदुना यारिब मखै युमदगी सथोक्तना लेबियु तंगाई फदना सथोक्लबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुसा तोइना हमदोक्तुना तरुतनाना थंबियु कोविड का मरी लेनबा इपाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 011239788046 अमसुंग 1075 ने अदुगा राज्यगी हेल्पलाइन नंबर ना 0385241168 अमसुंग 180034538818 ने कोविड-19 दगी ngakthoknaba tangai phadaba sana kanglon sing ngakna satpinaba Manipuri filmmaker Thoksom Thoyangba Maitena appeal tawraduna hai Mayambu Thoksom Thoyangba Maitena Khurumjari Nungsijaraba Ireisasing Tamthiraba COVID-19 Laichettagi Kanjanabagi Damak Aikoi Amuk Hana Section Bagi Pirep Lominarasi COVID ki vaccine Soidana Kapthok Piu face mask Soidana Upiu Mi Amaga gi Marakta Puttaruk Lapna Lebiu hand sanitizer Sizanabiu hand wash Natraga Sapon Sizanaduna Kutsa Sengna Hambiu Laichat asidagi ngakthoknaba laingakna piba matamgi tangai phadaba chatna kanglon sing aikoi khudingmakna ngakna chatminasi section ba haibasina laichat asi changhandanabagi khwaidagi pharaba pambaini mayambu amukka hanna khurumjari Haujik mapung oiba pau Manipur dangarang phawbada miyoi lak nipan lising melfudara satruk nifumdoi COVID-19 ki tika thakre Masigi manungda miyoi lak taret lising melfudara mari chatruk humbudra ni thoina ahanba dos amasung miyoi lising melfudara manga chamapan humbudra ma thoina ani suba dos ki tika thakre Raija sida hojik phawbada miyoi lak mapan lising humpuni thoi chamri marifu mari COVID-19 ki test tawkhre masigi manungda miyoi lising humbudra ni pan chatruk kunma thoi positive oire hojik phawbada miyoi lak taret lising ahum chani pan yankhai mari screening tawkhre hojik active case lising taret changwa kun leiri ngarang miyoi chanipan melfudara positive oiba thengna khi aduga miyoi chamnga melfudara na naba phaduna discharge tawkhi naba phabagi sangna sada melfunipan dasmik taret mapan ni miyoi tara manga nongna leikhidabaga loinana laichat asidagi siba punba masing lising ama chani melfutaret sure hojik home isolation da active case lising ani chamapan yankhai taruk leiri apunba home isolation case lising ni phucha masupna mapan gi manungda miyoi lising kunthra mathoi chamapan yankhai naba phaduna discharge tawkhre Mizoram da nongna miyoi chamnga taramapan positive oiba thengna khibaga loinana hojik phawbada positive oiba punba masing lising kun mari chatre chupna ani sure miyoi lising taramapan chanipan supna ahum naba phaduna discharge tawkhre hojik active case lising mari chatre marphutaret leiri Assam dangarang punna miyoi lak ama lising humphunipan chahum humphuma thoi test tawbada miyoi lising ani chamnga humbudra manga COVID-19 positive oiba thengna khi masigi manungda miyoi chani tara taret na Kamrup Metro dagini hariba matam sida miyoi kunthra taret laichat asidagi leikhide Raija duda COVID-19 dagi naba phabagi sang sada marphudra manga dasmik ama mapanda leiri Arunachal Pradesh tangarang nongna miyoi chamnga humputaruk positive oiba thengna khibaga loinana COVID-19 gi active case lising ahum chamapan tarani pan sure hariba matam sida miyoi chahum humpumari naba phaduna discharge tawkhibaga loinana naba phabagi masing lising kunthra taruk chani humbudra mari sure Naba phabagi sang sada marfumapan dasmik nipan ani ni ngarang miyoi ani leikhidabaga loinana laichat asidagi siba punba masing chama marfudra mathoi sure awang nongpok raija singda COVID-19 gi laichat hengelakliba sigi yenglaga Pradhan Mantri Narendra Modi na raija sing asigi Mukhyamantri singa ngasi ayuk pung 13 da video conferencing gi khothang da wari sanakhi
lamdam asida COVID-19 laichat hengalakliba si yenglaga haukiba numit kharani gi mamangda kendra gi home secretary na Raja sing asigi official singa wari sanakrabani wari sanabaduda Raja sing asina jila thakta amasung sahar gi thakta COVID laichat yengsinaba pauktak pibaga loinana karigumba masing khanghen hengalakpa matamda khudakta thabak laukhatnaba khanghankrabani Assam Vidhan Sabha gi budget mifam ngarangdagi Guwahati da hokre potchai gi mamal wangkhalakpagi matangda birodi dol singna adjournment motion pukhalakpa adubu adaksa Biswajit Daimari na yadabadagi birodi dol sing sabadagi mapan thokhi birodi dol sing Congress amasung AIUDF na Raijaduda potchai gi mamal wangkhalakpagi matangda placard paiduna slogan kya laukhi marak asida Mukhyamantri Himanta Biswa Sarma na hai sarkarna lalholup singa santi gi wari sananaba thorang tawduna lei sabhada iduna piba paukum amada home gi thabaksu puriba Mukhyamantri Himanta Biswa Sarma na hai Alpha gi wathok wari sanaduna loisinba purakpa pami mahangna Alpha Independence gi lucingba Pares Barua da santi gi wari sananaba thoraknaba su appeal tawkhi Kendra gi Parliamentary Affairs amasung Culture gi Raja Mantri Arjun Ram Meghawal na Tripura gi Culture amasung Tourism chawkhanaba hotnabada Kendra na pangba yaba mateng pangani haibagi thajaba pikre numit nini gi khongchatta Tripura da leiriba Kendra gi mantri na Mukhyamantri Biplab Kumar Dev unaduna Raja Sarkar na pikhalakhiba tongan ba project singi matangda wari sanakhi project sing adugi manungda Buddhist Cultural University amasung Cultural Hub ama sabagi wafam yauri Raja dugi tongan ba culture sing chawkhanaba paikhaliba thabak adubusu Kendra gi mantri na thagatpa phongdokhi tabiriba pawasi akasbani Imphal dagini Leibak asida COVID-19 gi tika thabagi sang sada sama yohannabagi damak naharol sing thorak pinaba Griha Mantri Amit Shah na appeal tawri Pradhan Mantri Garib Kalyan Anna Yojana gi makhada 10 kilogram manga lemna piriba adu lairaba miyoi singda yohannaba hotnabada naharol sing na chawba thodang lobinaba Griha Mantri na haikhi Gandhinagar gi Rajbhavan da pangthokpa thorom amada wangangbada Griha Mantri na hai COVID-19 laichat thengnanaba miyamna hotnariba sina miyamgi tawba ngamba adu uthokle amasung masi makhata na sathagadabani thoromaduda Raijadugi tongan ba miyoi kayana frontline warrior lak amaromda pigadaba tongan ba polam sing Griha Mantri gi khuthangda khusinakhi Tokyo Olympic ta saruk yagadaba Bharat ki sanaroi singa Pradhan Mantri Narendra Modi ga ngasi numidang wairam pung 5 taba matamda video conferencing gi khuthangda wari sanagani Sri Modi na games asida saruk yagadoriba sanaroi singi sem sariba sing yengsingani Sanaroi sing asina medal kaya lauduna Bharat ki mingchat puraknaba honabada thawai haksang yauna honanaba Pradhan Mantri na sanaroi sing bu pungning thogatkani Thoromaduda Youth Affairs and Sports Mantri Anurag Thakur Youth Affairs and Sports Raja Mantri Nisit Pramanik amasung Ain Mantri Kiren Rijiju saruk yagani Bharat ki mahut sinduna saruk yagadoriba Manipur gi boxer MC Mericom yauna athlete singbu Pradhan Mantri ga interaction tawbaduda saruk yagani Tokyo Olympic asida tongan ba masana 19 da Bharat ki sanaroi 163 na saruk yagani Net UG parikya 2019 sahi asigi September 12 da pangthoklagani parikya asigi damak application gi thabak thorom masinu midang wairam pung 5 dagi NTA gi website ki khuthangda horagani Shiksha Mantri Dharmendra Pradhan na ngarang parikya gi matam lauthokladuna hai kumsi sahi gi net parikya lebak sinba thungbada COVID-19 gi chana kanglon ngaktuna September 12 da pangthoklagani Loiselakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusa amadi mai mit taru tarana thamba haiba asamba thawang ahum asingangna chatpinaba amuk hana ningsingjari aroibada maroiba paw amuk hana Raija sida hojik phawbada miyoi lakh 8,000 rom COVID-19 gi test tawkhre miyoi 9,973 positive oire awang nongpok Bharat ta COVID-19 gi case hengalakli Pradhan Mantri na Mukhyamantri singa wari sanari Leibak sida COVID-19 gi tika thabagi sang sada sama yohanaba naharol sing thorak pinaba Griha Mantri na appeal tawri amasung Tokyo Olympic ta saruk yagadaba Bharat ki sanaroi singa Pradhan Mantri Narendra Modi ga ngasi numidang wairam wari sanagani Pauloi jare